ꯍꯥꯏꯗꯤ ꯂꯤꯡꯈꯠꯄ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯑꯃꯁꯨ ꯅꯠꯇꯕ ꯏꯁꯣꯔꯃꯛꯀꯤ ꯀꯧꯕꯤꯕ ꯌꯥꯎꯗꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯄꯥꯁꯇꯔꯁꯤꯡ ꯆꯔꯆ ꯀꯌꯥꯗꯒꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯏꯁꯣꯔꯒꯤ ꯀꯧꯕꯤꯕ ꯌꯥꯎꯗꯅ ꯆꯔꯆ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯗꯦ ꯉꯁꯤ ꯂꯦꯞꯄꯤꯕꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯅꯤꯡꯕꯗꯨꯗꯤ ꯏꯁꯣꯔꯒꯤ ꯀꯧꯕꯤꯕ ꯂꯩꯕꯒꯤꯅꯦꯕ ꯏꯁꯣꯔꯒꯤ ꯀꯣꯂꯤꯡ ꯑꯁꯦꯡꯕ ꯂꯩꯕꯒꯤ ꯃꯔꯝꯅ ꯂꯦꯞꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯦꯟꯇꯛꯅ ꯌꯥꯝ ꯌꯥꯔꯤꯉꯩ ꯇꯦꯟꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏꯃꯛꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ 2014ꯒꯤ ꯇꯥꯡ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯁꯤꯗ ꯃꯥꯅ ꯆꯤꯡꯕꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯨꯡꯕꯝ ꯕ꯭ꯔꯗꯔ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯦꯡꯃꯥꯏꯖꯝ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗꯒꯤ ꯕ꯭ꯔꯗꯔ ꯆꯥꯎꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯃꯤꯟꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯧꯔꯥꯡꯕ ꯑꯃ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯦ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯗꯦ ꯏꯁꯣꯔꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩ ꯁꯟꯗꯣꯛꯇꯕ ꯌꯥꯗꯦ ꯆꯠꯊꯣꯛꯇꯕ ꯌꯥꯗꯦ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯃꯥꯅꯣꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯁꯦ ꯃꯤꯅ ꯑꯉꯥꯎꯕꯒꯨꯝꯅ ꯈꯜꯂꯛꯑꯦ ꯑꯩꯁꯦ ꯏꯁꯣꯔꯒꯤꯗꯃꯛꯇ ꯄꯨꯔꯥ ꯃꯩ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯆꯠꯀꯅꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯔꯤꯝ ꯈꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯉꯥꯎꯕꯒꯨꯝꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯅꯈꯤꯕ ꯂꯩ ꯃꯣꯏꯁꯤ ꯉꯥꯎꯔꯕ ꯈꯪꯗꯦꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯃꯇꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯂꯩ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤꯁꯦ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔ ꯊꯋꯥꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯑꯩ ꯃꯤꯅꯤꯁꯇ꯭ꯔꯤꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯃ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯊꯦꯡꯃꯥꯏꯖꯤꯡ ꯆꯥꯎꯕ ꯍꯥꯏꯔꯤꯁꯦ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯑꯩꯒ ꯋꯥꯈꯜ ꯇꯤꯟꯅꯅ ꯊꯧꯒꯜꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯁꯤ ꯐꯪꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯥꯁꯤꯁꯨ ꯊꯧꯒꯜ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯤ ꯄꯤꯕꯤꯔꯦ ꯑꯗꯣ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯧꯒꯜꯁꯦ ꯑꯩꯈꯣꯏ ꯁꯦꯜꯐ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯊꯧꯒꯜꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯧꯒꯜꯁꯦ ꯇꯧꯕ ꯍꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯍꯥꯏꯁꯦ ꯆꯥꯟꯄꯨꯔꯁꯨ ꯌꯧꯁꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯐꯦꯂꯣꯁꯤꯞ ꯇꯧꯃꯤꯟꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯊꯧꯔꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯒꯠꯂꯛꯆꯈꯤ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯟꯊꯤꯌꯥꯔꯄꯨꯔꯗ ꯁꯤꯜꯆꯔꯗ ꯂꯃꯔꯒ꯭ꯔꯥꯝꯗ ꯆꯥꯟꯄꯨꯔꯗ ꯁꯤꯡꯒꯤꯔꯕꯣꯟꯗ ꯁꯨꯃꯥꯏꯅ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯊꯧꯒꯜꯁꯦ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯤ ꯐꯣꯔꯁ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯁꯤ ꯇꯧꯕ ꯍꯧꯖꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯈꯝ ꯀꯀꯥ ꯂꯛꯈꯤꯕꯥꯕꯨ ꯑꯩꯒꯗꯤ ꯃꯤꯡ ꯃꯥꯟꯅꯖꯔꯦꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯊꯦꯡꯅꯖꯔꯦ ꯑꯗꯨꯅ ꯃꯥ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯨꯕꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯎꯅꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯊꯧꯒꯜꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯃꯤꯟꯅꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯐꯨꯜ ꯃꯈꯣꯏꯁꯨ ꯃꯩ ꯍꯧꯅ ꯏꯁꯣꯔꯅ ꯃꯣꯏꯗꯁꯨ ꯊꯕꯛ ꯇꯧꯕꯤꯕꯗꯒꯤ ꯊꯧꯒꯜꯁꯤꯒꯤꯗꯃꯛ ꯃꯣꯏꯁꯨ ꯆꯣꯡꯊꯣꯔꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯄꯨꯝꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯐꯦꯟ ꯃꯊꯪ ꯇꯧꯗꯅ ꯐꯦꯃꯤꯂꯤ ꯑꯄꯨꯝꯕ ꯊꯧꯒꯜꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯕ ꯍꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯉꯥꯟꯊꯣꯏꯕ ꯁꯤꯁꯇꯔ ꯁꯦꯟꯖꯤꯇꯥ ꯃꯣꯏ ꯐꯦꯃꯤꯂꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯑꯩꯈꯣꯏ ꯆꯔꯆꯁꯦ ꯏꯁꯣꯔꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯌా ꯑꯃ ꯄꯤꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯦꯜꯗꯔ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯑꯦꯜꯗꯔꯅꯤ ꯀꯀꯥꯁꯦ ꯀꯀꯥ ꯂꯛꯈꯤꯕꯥꯕꯨꯁꯦ ꯑꯗꯨꯅ ꯃꯥꯁꯤ ꯏꯁꯣꯔꯅ ꯊꯋꯥꯏꯗ ꯁꯣꯛꯄꯤꯔꯀꯥꯟꯗ ꯃꯁꯥꯃꯛꯅ ꯁꯦꯝꯖꯕ ꯆꯔꯆ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ
ꯀꯩꯅꯣꯝꯃ ꯂꯥꯛꯄꯗꯒꯤ ꯆꯔꯆ ꯄꯨꯜꯂꯁꯤ ꯍꯥꯏꯕꯒꯤ ꯑꯩ ꯁꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯆꯔꯆ ꯑꯁꯤ ꯃꯥꯅ ꯊꯧꯒꯜꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯀꯥꯁꯤꯒꯤ ꯃꯄꯥꯅ ꯉꯁꯤ ꯑꯩꯈꯣꯏ ꯆꯔꯆ ꯄꯨꯟꯕ ꯐꯪꯖꯕꯁꯦ ꯃꯥꯒꯤ ꯑꯆꯧꯕ ꯀꯩꯅꯣꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯦꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯁꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ Jeremiah chapter 1 verse 5 ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯉꯥꯡ ꯈꯥꯎꯗ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯪꯈꯤ ꯑꯗꯨꯒ ꯅꯍꯥꯛ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯄꯨ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯣꯏꯅꯕ ꯍꯥꯞꯈ꯭ꯔꯦ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯅ ꯖꯦꯔꯦꯃꯤꯌꯥꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯗꯣ ꯃꯗꯨꯃꯛ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯏꯁꯥꯃꯛꯁꯨ ꯐꯥꯎꯖꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯗꯨꯒꯨꯝꯅ ꯐꯤꯜ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯃꯛꯅ ꯑꯩꯁꯦ ꯃꯥꯒꯤ ꯊꯧꯒꯜꯒꯤꯗꯃꯛ ꯈꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯐꯥꯎꯖꯩ ꯃꯗꯨꯃꯛꯁꯨ ꯑꯩ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯤꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯦꯟꯕ ꯃꯑꯣꯡꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯀꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯗ ꯄꯨꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯟꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ 2008ꯀꯤ ꯋꯥꯔꯤꯅꯤ 2008ꯁꯤꯗ ꯑꯩ ꯄ꯭ꯔꯚꯨ ꯂꯧꯁꯤꯟꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ 2000 ꯆꯍꯤ 2-3 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯑꯩꯈꯣꯏ ꯀꯟꯐꯔꯦꯟꯁ ꯑꯃ ꯑꯩꯅ ꯌꯥꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯈꯦꯂꯦꯟ ꯃꯥꯁꯦ ꯑꯩ ꯎꯅꯖꯈꯤ ꯍꯥꯏꯇꯥꯔꯦ ꯎꯅꯖꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯉꯥꯡ ꯅꯪ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯄꯨꯈꯛꯇꯤ ꯍꯥꯏꯅꯤ ꯅꯪ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯄ꯭ꯔꯚꯨ ꯂꯧꯁꯟꯕ ꯀꯨꯏꯗ꯭ꯔꯦꯕ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯗꯤ ꯃꯪꯉꯨꯗꯦ ꯍꯥꯏꯇꯥꯔꯦ ꯊꯧꯒꯜ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯆꯔꯆꯁꯤꯕꯨ ꯑꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯍꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯃꯪꯉꯨꯗꯕ ꯋꯥꯈꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯥꯡꯖꯧꯗꯅ ꯑꯣꯖꯥꯗꯨꯕꯨ ꯁꯤꯟꯅꯔꯒ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯣꯟꯅ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯎꯕꯗꯨꯁꯨ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯎꯔꯛꯈꯤꯅꯤ ꯍꯥꯏꯁꯦ ꯑꯩ ꯊꯥꯖꯩ ꯏꯁꯣꯔꯅ ꯑꯉꯛꯄ ꯐꯪꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯍꯧꯖꯤꯛ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ngasi ishorgi calling lay haibase mana professor tawduna ai madu ngasi sengnasu madugi mamanasu hena ai ma mi ai na tajabada ishorgi calling lay haibase thogalli tawba adugo ishorgi calling lay haibase khangdaba kaya ama lay haibase adum ai na su tajaba lay calling lay na calling se masa khangjada ba haita adugo adumai na mayam mai wonda thengarakpadagi kaya ni pastor kaya amana su ai wonda नंगोंदा याउशेनबगी गिफ्ट से नंगोंदा लई हाइबने सिंबा के आमा इगोंदा तोरखे हाइताय अदु तप तपना कन्फर्म से लाको है पाइताय अदु एगोंदा बिशोरना मागी दमक्ता मी हाइबगी तोआनबा मनुंदगी ai sini nani khangdaba prabhugi damakta chani thakani kari tumna oirakani ai khangdaba prabhugi damak haibagi toman bama aingonda dum ama leijaba haitai adu kona dum tap tapna o hairam mi ba pastor sing ne prophesy to ki ba ja sing to ki ba sing do last aingonda may dum segala pai tayo may dum segala pai mai to dana oi haitai hai ba conference adu da ishona dugi numitudagi prophesy to numitudagi ishona thabak se to ba ho khai tai ai kona 2014 da ho ba ti 2000 sai gi hojiki 9 10 11 12 swai sidagi hona dagi thabak sidi ho khai tai kamai hoi matam da hoji ai gi ministry ho horpa matam sida akoi gi brother chow bai se ma ga punna ho rei ne punna ma gi kuchan raga ishona mauna thabak to gi dagi ai ga chamina na bi damakta to mi na bi damakta ma se ishona bi khai tai aduna haibu conference adu da ihan han loina kogi very sob sei khangna ki ai dugi conference da ai maga ihan han loina khangna ki amna luna pinarakhi adumai tawduna akoi mai thudagi mo yam special oiba misal ama so ai khangna rakhi hai tai madu kogi horongom kogi very singkhai hai tai ko ma se Bontra Pudagini, Puti, Ma, the Lidley, Ma say Kanaraki, Ma Kanara Matunda, Agi Punsi said.
ꯍꯥꯏꯔꯤꯕ 2014ꯒꯤ ꯗꯤꯁꯦꯝꯕꯔ 11 ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯁꯟꯗꯣꯛꯄ ꯄꯥꯎꯗꯨꯗꯒꯤ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯉꯛꯈꯤ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯂꯥꯏꯐ ꯆꯦꯟꯖ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯊꯧꯒꯜꯁꯦ ꯍꯧꯖꯔꯛꯈꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯗꯔꯁꯤꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯃꯥꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯄꯨꯟꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯦꯛ ꯁꯦꯡꯅ ꯑꯩ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯊꯃꯣꯏꯗ ꯑꯩ ꯕ꯭ꯔꯗꯔꯁꯤꯡꯈꯩꯕꯨ ꯀꯥꯎꯕꯁꯨ ꯂꯩꯇꯦ ꯑꯩ ꯃꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯩ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯊꯧꯒꯜꯗꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯧꯒꯜ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯄꯨꯟꯕꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯦ ꯆꯔꯆ ꯑꯃ ꯑꯣꯏꯕꯁꯤꯁꯨ ꯃꯊꯧ ꯇꯥꯔꯦ ꯑꯗꯨ ꯆꯔꯆ ꯑꯃ ꯑꯣꯏꯕꯁꯤꯁꯨ ꯍꯦꯛꯇ ꯆꯔꯆ ꯑꯃ ꯑꯣꯏꯍꯟꯒꯦꯅꯁꯨ ꯑꯣꯏꯍꯟꯕ ꯌꯥꯗꯕ ꯑꯗꯨ ꯁꯤꯒꯤ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯆꯔꯆ ꯍꯥꯏꯁꯤ ꯇꯔꯥꯏꯕ ꯑꯃꯁꯨ ꯅꯠꯇꯕ ꯆꯔꯆ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯅ ꯀꯔꯤꯝ ꯑꯣꯏꯗꯕ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯌꯥꯎꯗꯅ ꯆꯔꯆ ꯑꯃꯁꯨ ꯍꯦꯛꯇ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯍꯧꯕ ꯌꯥꯗꯕ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯍꯦꯛ ꯑꯗꯨꯒꯤ ꯇꯟꯖꯥꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯡꯈꯩꯒꯤ ꯃꯄꯥꯟꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔ ꯃꯅꯣꯒꯤ ꯕꯥꯏꯕꯜ ꯁ꯭ꯀꯨꯜ ꯇꯧꯏ ꯄꯥꯁꯇꯔꯅ ꯕꯥꯏꯕꯜ ꯁ꯭ꯀꯨꯜ ꯃꯥꯅ ꯄꯥꯡꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯆꯔꯆꯅ ꯇꯧꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯕ꯭ꯔꯗꯔꯁꯤꯡꯈꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯁꯦ ꯆꯠꯂꯦ ꯃꯣꯏꯅ ꯊꯥꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯑꯩꯈꯣই ꯕꯥꯏꯕꯜ ꯁ꯭ꯀꯨꯜꯗꯨꯗ ꯌꯥꯎꯗꯅ ꯑꯩꯈꯣই ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯁꯤꯟꯕ ꯉꯝꯃꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯪꯉꯝꯗꯕ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯧꯒꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯔꯀꯥꯔ ꯂꯩꯕ ꯀꯌꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯕꯥꯏꯕꯜ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯑꯩ ꯃꯌꯥꯝ ꯑꯃ ꯏꯁꯣꯔꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯀꯌꯥ ꯑꯃ ꯍꯥꯞꯄꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯄꯥꯎꯈꯣꯟꯖꯕꯁꯤꯡꯒꯤ ꯊꯕꯛꯇ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯌꯦꯡꯂꯨꯅꯨ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯁꯤ ꯃꯤꯁꯤꯡꯗꯒꯤ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯏꯁꯣꯔꯗꯒꯤ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯁꯥꯃꯛ ꯏꯁꯣꯔꯒ ꯃꯨꯛꯅꯕ ꯇꯥꯒꯅꯤ ꯒꯃꯂꯤꯌꯦꯜꯅ ꯉꯁꯤ ꯃꯥꯅ ꯁꯖꯦꯁ ꯇꯧꯕꯁꯦ ꯑꯦꯄꯣꯁꯇꯜꯁꯤꯡ ꯑꯁꯦ ꯃꯣꯏꯁꯦ ꯊꯦꯡꯒꯅꯨ ꯈꯥꯝꯒꯅꯨ ꯏꯁꯣꯔꯗꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯡꯈꯤꯒꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯃꯨꯛꯅꯕ ꯇꯥꯒꯅꯤ ꯅꯈꯣꯏ ꯃꯥꯏꯊꯤꯒꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯁꯣꯔꯃꯛꯇꯒꯤ ꯑꯣꯏꯕꯅꯤꯅ ꯏꯁꯣꯔꯃꯛ ꯌꯥꯎꯕꯤꯕꯒꯤ ꯃꯔꯝꯅ ꯉꯁꯤ ꯆꯍꯤ 10 years इस्नाउसिंग नसी ईश्वरगी साखीनी ईश्वर यावगी साखीनी 10 years नसी फारे है ताई ईश्वरगी थोजाल लगी हालेलुया अदुना सही तरह नसी ईश्वरगी थोजाल की मपान नसी एकोई सुमाइना नसी चर्च से लेप्चबो ngambane hai tai aduna ai pasamanu busu haini kai letel thagali magi mamal jam khraba ayam wahi ke aduna maram orega church ase lepa matam da lena da bagi dam da mai jukhat pibo ko manai tai mana ko nang jang mai jukhat pibo ga cham mana na ai mala thoke hai tai aduna hoi ministry horakre adu bo church am oi basida ai ngona yamna choba mateng ama pangal ama asi hangakanda aki khang leitana puming je hanthaba sumai leitana hai tai hanthaba sumai leitana kana agi sponsor hai ba sumthi thi dana admai tawdana asai self support na koi ministry se kai koi horakong nam ki hai tai aduna ngasi akoi sengna re gadi akoi ngasi lebi bese ngasi ai pangal na khang hai bana amata nati akoi gi amata nati ishorgi thauja ga gi mapana ngasi sir se lepa ngam li bane se ai chap chap ai gi thaja bane hai tai aduga aina wari amaga akoi gi church la pum tam sida khoi kamaina thengna rakhiba ketang aina panjaning badudi khoi church pura mak tegi khena bam lei khoi church yam unique oi ba ma kai no ai batam da akhoi gi church ku ka se kilometer kun sang khoi lai lai se loi sang ai dai ba atai di mai di sang mai tha de ko akhoi di loi na silchar dagi ama dagi a jaron tola dagi singibon dagi mai do la ko ne ai dai ko yam la kai dai अदुबु होरप मतम दि हुजिंग खर नुवाइ रे
ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯏꯂꯥꯁ ꯊꯥꯗꯦ ꯅꯨꯡ ꯑꯀꯥꯏꯕꯗꯨꯗ ꯁ꯭ꯀꯨꯇꯤ ꯑꯃ ꯇꯦꯛ ꯇꯦꯛ ꯇꯧꯗꯅꯀꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯋꯥꯅꯅꯤꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯃꯛꯀꯤ ꯊꯋꯥꯏꯅ ꯂꯝꯖꯤꯡꯉꯤ ꯃꯔꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯋꯥꯕ ꯁꯨꯡꯈꯟ ꯈꯟꯈꯤꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕ ꯁꯨꯡꯈꯟ ꯈꯟꯈꯤꯗꯦ ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯆꯔꯆ ꯄꯨꯟꯕ ꯈꯨꯗꯤꯡꯒꯤ 2019ꯗ ꯑꯩꯈꯣꯏ ꯆꯔꯆ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯦꯕ 2019ꯗ ꯑꯗꯨꯅ ꯆꯔꯆ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯆꯔꯆ ꯑꯣꯏꯅ ꯄꯨꯜꯂꯛꯄꯗꯒꯤ ꯍꯧꯅ ꯉꯁꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯁꯥꯡꯉꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥꯎꯗꯦ ꯆꯔꯆ ꯄꯨꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯕꯣꯔꯅ ꯊꯜꯂꯒ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯅ ꯊꯜꯂꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯑꯗꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯛꯄ ꯆꯔꯆ ꯐꯥꯎꯕ ꯀꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯅꯛꯄ ꯆꯔꯆ ꯐꯥꯎꯕ ꯀꯥꯗꯕ ꯑꯩ ꯊꯦꯡꯅꯩꯌꯦꯕ ꯇꯥꯏꯌꯦꯕꯀꯣ ꯅꯛꯅ ꯂꯩꯈꯤꯕ ꯆꯔꯆ ꯐꯥꯎꯕ ꯀꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯆꯠꯂꯤꯁꯦ ꯋꯥꯕꯒꯤ ꯃꯥꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯡꯋꯥ ꯋꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯣꯏꯌꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯊꯧꯖꯥꯜꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯈꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕꯗꯤ ꯑꯩꯅ ꯊꯥꯖꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯕꯣꯔꯟ ꯑꯦꯒꯦꯟ ꯑꯣꯏꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔꯟ ꯑꯦꯒꯦꯟ ꯑꯣꯏꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯦ 15 years ꯐꯥꯔꯦ ꯆꯍꯤ 30 ꯈꯔ ꯍꯦꯜꯂꯝꯕ ꯌꯥꯏ ꯑꯩ ꯅꯣꯡꯃ ꯐꯥꯎꯕ ꯁꯟꯗे ꯃꯤꯁ ꯑꯣꯏꯗ꯭ꯔꯤꯕ ꯆꯔꯆ ꯆꯍꯤ 30 ꯐꯥꯔꯦ ꯑꯩꯒꯤ ꯄꯥꯡꯒꯜꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯄꯥꯡꯒꯜ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯆꯔꯆ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯤꯁ ꯑꯣꯏꯗꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯇꯦꯟꯁꯟꯅꯕ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯊꯧꯒꯜꯁꯦ ꯂꯦꯞꯇꯅ ꯇꯧꯔꯛꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯃꯥꯅꯣ ꯍꯣꯏ ꯏꯁꯣꯔꯒꯤ ꯊꯧꯔꯤꯟꯁꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯆꯤꯡꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯥꯁꯇꯔ ꯃꯥꯅꯣ ꯍꯣꯏꯁꯨ ꯊꯦꯡꯅꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯤꯀꯟꯁꯤꯂꯦꯁꯟ ꯆꯔꯆ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯆꯔꯆ ꯑꯁꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯊꯧꯒꯜꯁꯦ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯨ MRCI ꯀꯁꯥꯔ ꯕ꯭ꯔꯥꯟꯁ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯤ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯦ ꯑꯩꯈꯣꯏꯒꯤ ꯅꯟ ꯗꯤꯅꯣꯃꯤꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯆꯔꯆꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯦ ꯑꯦꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯁꯅꯨ ꯑꯁꯤꯒꯤꯁꯤꯒ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯀꯩꯅꯣꯗ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯑꯗꯨꯒꯨꯝꯂꯕ ꯑꯣꯏꯕ ꯆꯔꯆꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯕ ꯏꯁꯣꯔꯒꯤ ꯂꯩꯕ ꯏꯁꯣꯔꯅ ꯄꯥꯝꯃꯤꯕ ꯊꯥꯖꯕꯁꯤꯡꯗ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯏꯁꯣꯔꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯧꯕ ꯉꯝꯃꯤ ꯁꯛꯇꯤ ꯂꯩꯕ ꯏꯁꯣꯔꯅꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯍꯥꯏꯕꯁꯦ ꯑꯉꯛꯄ ꯐꯪꯅ ꯁꯥꯐꯨ ꯄꯤꯔꯒꯉꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯦꯟ ꯚꯤꯖꯟꯁꯦ ꯑꯗꯨꯒꯨꯝꯅ ꯁꯥꯐꯨ ꯄꯤꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯟ ꯚꯤꯖꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯦ ꯑꯩꯈꯣꯏ ꯆꯠꯆꯔꯤꯕ ꯆꯔꯆꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯨꯗꯤ ꯑꯩꯅ ꯁꯨꯡꯈꯟ ꯈꯜꯂꯨꯕ ꯂꯩꯇꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯁꯣꯔꯅ ꯀꯧꯕꯤꯕꯒꯤ ꯃꯔꯝꯅ ꯉꯁꯤ ꯏꯁꯣꯔꯅ ꯉꯁꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯥꯅ ꯊꯝꯕꯤꯕꯅꯤ ꯑꯩꯗꯤ 100% ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯧꯕꯤꯕꯅꯦ ꯍꯥꯏꯁꯤ ꯂꯧꯖꯩ ꯑꯩꯒꯤ ꯖꯤꯔꯣꯅꯤ ꯏꯁꯣꯔꯒꯤ 100% ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯄꯟꯖꯅꯤꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯦ ꯍꯣꯏ ꯑꯩꯕꯨ ꯏꯁꯣꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯤ ꯆꯔꯆ ꯂꯦꯞꯄ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯔꯆꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯄꯥꯟꯅ ꯆꯔꯆꯁꯦ ꯂꯦꯞꯄ ꯉꯝꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯒꯤ ꯋꯥꯐꯝ ꯊꯝꯃꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ inung taina ngalakle
Karigi tumkhung tandu nalai mikau thoklo irai cha mikup sida Nang aibu hana kau thokpibani atopa miyoi singbu kanbinanaba Nang aibu hana kau thokpibani atopa miyoi singbu kanbinanaba Laklo laklo Kristana hapum na maglingjal manarasi Ay khoi gi to uraga misingi thamoy pel halasi Krista gi sakhi pithok lasi Ayuki liklani apai boleh jemi naha singi pansidi niku kharatagini Ayuki liklani apai boleh jemi naha singi pansidi niku kharatagini hana kau thokpibase atopa misingbu kanbinabani Nang aibu hana kandokpibase atopa misingbu kanbinabani Kristana kauri ai khoi butana kauri na hakki thongna pangal do happy ge haina Ha Kristana kauri ai khoi butana kauri na hakki thongna pangal do happy ge haina Chatlasi anauba bor pangal pangnaba Thangasi ai khoi ge khong thang chumba do da Jahi Anova asa kaya kaya Karigi tundu na leiri Karigi lotu na thamle Ibire anova jahi Anova asa kaya kaya Karigi lotu na thamle Nangonda Ishor gi kudo Oh galo nasa LPS ki Minseli koi di Malim si gi Mingseli koi di Ayuki liklani apai balik jeli naha singi punshidi niku kharatagini Ayuki liklani apai boleh jemi naha singi pansidi niku kharatagini Thagatlu Hosanna Thagatlu Amen Thagatlu Hosanna Thagatlu Amen Thagatlu Hosanna Thagatlu Amen Thagatlu Hosanna Thagatlu Amen Seliba mifam Seliba mitin Nang ay gidamak ni Tumoy na no kay daw mo Ahay asing Tanadona Kristana bibiba Kudol utok lasi
Kristagi mga lutoksi Kalagba mi hawba yaudana Kristagi saki pitoksi Kalagba mi hawba chokthokpa napal Thadokduna huijal inzel tinaba Harauba nungaiba Utuklasi aiko Kristagi machasing ni haiba Mipum kudingda Kanghalasi aiko Laglo Atopa miyoy singbu kandinanaba Nang ay buhana kauthokpibani Atopa miyoy singbukan din na ba Laglo, laglo